Lamdam ashida leiminariba singi manungda thang yanaduna leirag Manipur si integrity level lamdam ni habi yaro izogisan. IDP sing mayumda hanjin hanana bohona bada thaudang lominasi. Lamdam ashida leiminariba kanglupur kudimakna Eina Meitei, Kuki, Naga amasum Muslim haina khaidok tuna apikpu wakhalonda masa-masagi furup khaktagi khallaba thabak tawduna leiba taragadi lamdam ashida apunbagi saktam sakatpa amadi tangdu leitaba purakpa ngamloi. Leiminariba furup kudimakna nungsinana leiminaraba matamda Manipurgi apunbagi saktam sakatpa ngamgani. Geographical boundary ngaklaga manungda leiriba furup singna thang yanaduna leiraga Manipur si integrity leiba lamdam amani haina lawba yaroi. Aikhoi masal nungsinana leiminaraba matamaduda integrity sakatpa ngamgani. Maram aduna yalhoingaidagi leiminaragliba aikhoi masal marakta political gi khudongchaba khara launabagidamak miyoi kharana nungsinadana buhu kamsinduna Singchep Taragliba Singasi, Aikoi Puna Kangminaba Mataude Haina, Tangmaiban ACG MLA case Zogisana Pungdokre. Wapamasi, Nasi Tangmaiban ACG Manungsana Ladiba Relief Camp Sing Maruena, Tangmaiban Tombishna Higher Secondary School, Komdram Selungba Madi, IDP Boarding the Ladiba, IDP Sing the Baptist Life Science na Asoba Taudangama Lauduna Blanket Kudol Tambagi Taram the MLA and Pungdokivani. MLA na makataraduna hai Central Leaders sing na pirakiba thajabagi matungina kangloki irang asina maram oiraga lanjinarakuna relief camp da leiriba IDP sing asi amuhana masa-masagi miyumda hanjinanaba thabak atuba matamda pekhalakani haibigi thajabale haujiksu mafam kharadadi IDP sing asi masa-masagi miyumda hanjinhanbigi thabak pekhatpa hore adubo haujik maru oiriba si IDP sing gi thakna sanaba piba adunati Makoibu masagi mayumda hanjinhanba amadi IDP singbu sentuk lambi lehananabu hotnabana lenga singi ahanbu khongthang oigadabane loinana Central Leaders singa athubadi state asida popular government masiamnabu hotnarakani haibagi thajabasu sauna leiri Maram aduna leiba asita leiminariba kanglupru kudimak Indian ni Manipuri masa ngaktani nungsi sanana leiminaduna Manipurgi apunbagi saktam sagat minaduna kangluprup khaidana IDP singasi masa-masagi mayumda hanjinhanbada aikhoi puna thaudang lomina saiki Leimaram waroi singdagi lanjenarakhiba IDP anirak subu oina masa-masagi mayumda sangbawkri More kangpopi amadi chusampu nataba atopa mafam singsu athubada Sanghanana bohonagani open ro English singaniga kungu humdugi me ohumdagi tholakhiba irang asina maram oiduna leimaram government high school leimaram da hangliba relief camp sangjapam lawduna leiramba waroi singi yum humfuga mathoigi miyoi saniga yankhaiga threats ngasi anirak suboina mayumna sangan bawkre thauram aduna Bisnupurgi DC Puja Elangbam ADC Tourism open ro loinana SDO Nambol Tongram Syam Kumar Oinamamadi Nambolgi ADC na singna saruk yaduna leimaram kangjebung community hall dagi DC Puja Elangbam na lamtaki IDP singa du asu engam thoktanabagi damak district police ki makok tongbu officer singa mari central force singna section na ngak sienbagi thabuk sataki thauramadu ki mangoinana asu engam thoktanabagi damak waroi ningthogi mafamda thaunibagi thoram sapangdokhi thauramdu da Puja Elangbam na hai ngasi maike somda Hana sangba yadana leiramba mafam singda IDP singna masa-masagi miyumda sangba yaba sina lamdam asida ingtapa purakpa ngamnagani Irangda yung kay mang takraba singgidamak lengangna piba senpam sing masa-masagi account na sangan bawkre awat pa singsu athubada sanglaglagan haiki thauramdu da open ron hai ngasi leimaram waroi singgi miyoi singyumda sangba yarabanina more champur amadi kangpok pinatana atopa mafam singsu athubada sanganana buhanagan haiki Imphal Airport yauna Indigo flight chamaga humdra cancel tokri India gi khwaidigi sawa airlines ama oiribi Indigo asobu khudong sadaba mayunabadigi Imphal Airport yauna asobu airport sing Delhi Mumbai Hyderabad Bengaluru amasum Ahmedabad yauna tonganba airport khayada paigadaba Indigo flight chamaga humdra cancel tokri ngasi state asidagi Indigo flight north east ki state haibadi Guwahati yauna Kolkata Delhi yauna atopa city singda sakadaba passenger kya Imphal International Airport ta pandra lekhi numidang wairam pung manga ga makhai da cancel toribi Indigo flight sing paigani haibagi thajaba official singda passenger singda pirabasu karama matamda paigani haiba chap chaba khangdaba na maram oiraga awaba mi urani airlines asina flight duty times
limitation nauna satna halakpana maram oiraga thangna ngasi yauna numit humni flight service ta akaiba thokli anoba satna kangron semdorakpa aduna maram oiraga flight paibada asoba thodang loriba crew members sing award paleirakpana maram oiraga flight kya cancel tokibani ngasi khaktada flight chama gumra cancel tokhi asoba airport sing delhi da flight kuntra hyderabad da kuntra humde bengaluru da kumdra gumdoi cancel tokhi flight kya cancel torakpa aduna maram oiraga passenger sing da saunu kudong sadaba miyuk narakpadigi sarangna thokhi hari sahi asida awang nong pokta saniga mangarak yuaki manipur gi oina nifuga mangarak haki india gi awang nong pok state nipan sahi asigi january thari gi october kun phawba saniga mangarak yuwa haki baga loinana malem gi oina khwai gi hena yuwa ha bagi sensitive zone singi manung sali india government ki ministry of art sciences ki national center for seismology na phongkiba tha adugi real time earthquake location data gi matungina awang nong pok state singi marakta assam na yuwa humfugo humdoira khaduna khwaidi gi yamboidi masigi matungda manipur nifuga manga arunachal pradesh ta nifuga marirak yuwa hakhibaga loinana ata state singi oinadi low intensity gi record tawri sai sida awang nong pok lamdam da hakhiba yuwa singadu low dagi moderate magnitude khaktama oiraga su official singa masum matungina indian amadi eurasian tectonic plate singi housing oriba collision na piba aruba structural vulnerability singi makhapoli yamna aruba fault singi network ta lairubana expert singi marakta manipur yamna luna khanaba mapamori state sigi oina chusampur mau fault amasum dauki fault maru oina control tawbara yuaha bigi sang wangna leibi yai ikui kuidriba awang pok pumbagi geophysical study gi matuk ina lamdam asigi sesame zone 6 ki manung concilium sumasigi system singi matungina peak ground acceleration value de 0.78 g power puthokpa ngambagi sakti le masumasi pga scale thugai bangam oi manipur gi imphal gi saruk singda estimate tawbagi sang 0.78 le hari hamas na sinnarakpa haksang ama test tawbuda lanpha gi oiramdri palestinian sing satkina ba crossing hangdoklagani Gaza Strip based over terrorist group Hamas na sinnarakadaba watpa aroiba lanpha anigi manungda amani haiba ama Israel yorakraba matungda DNA test over the lanpha gi nati haiba khangri nakala maramna Gaza da laiba Palestinian sing satkige hairabasu yanabagi dam Israeli authority ni yamna maru oiba Gaza border ama amu hangdoklagani haina laktokri Hamas na lanpha anigi haksang sinnarakpa ngamdaba asina Gaza Strip sathariba ceasefire asi kaira kadra haina singnari adubu rafa crossing hangduklagani haina laukthokpa asina united states na support tawduna sathariba Gaza gi plan makha sathagadori haibigi ingiti ori Hamas na lanpha punamakki hakchang sinaraglaba matungda ceasefire gi ani suba tangka asi sathagadabani US na hawdokpa point kun gi plan matung ina ani suba tangkakta Gaza da operate tawgadaba international stabilization force ISF deploy tawba militant amata yaudaba technocratic Palestinian sarkar ama semba masum Hamas khulai thadu hanbigi khongthang yauri hairiba singa si thabak to onthokpada aruba madi oigadori ceasefire gi ani subu tangka na yaraktana ba Hamas na hotnari bara haina su singnari Israel gi oinati lanpha amata sithabi yaro hena osagli Hamas na sinnarakada ba watli ba haksang ani do amana Israel masa ran gabili amasum amana Thailand masa suda thisak Rinthaliki ni haina Israeli Prime Minister ki office na thadorakpa orol amada hai Palestinian Islamic Jihad ki military arm oiriba Saraya al-Quds na phungtokibagi matungina makhoi fighter sing ngasi awang Gaza da lanpha sing gi haksang thibu humbagi thabak kana sathari hari militant sing na tawriba thaba asida Red Cross ki worker sing su loinari haina group asina hari Gabili haidibi Israel masasi English ngani ga kunga homdagi October tareta Palestinian terrorist na Nova Music Festival attack torakpada mi kaya kanbi khiba Israeli police officer ni marks atopa mapam amada kapna bada sikhibani marks shiri haibisi tamthiba thawdo odugi matung tha mari leiraga military na confirm tokhi maki mama mapa masanupi ama lehori rintalak asina Thailand masani amasum haksi terrorist attack aduda yamna thina sokhiba ki boss beri de thabak towa agricultural worker marks English ngani ga taraga tereta ki Israel thabak suduna leibani Hamas na lusingba terrorist na lanpha kaya mak pukhibada
ꯊꯥꯏꯂꯦꯟꯒꯤ ꯋꯥꯀꯔ 38 ꯌꯥꯎꯈꯤ ꯑꯋꯥꯕ ꯇꯥꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯈꯣꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯐꯣꯔꯦꯅꯔ ꯒ꯭ꯔꯨꯞꯅꯤ ꯍꯥꯏꯔꯤ ꯊꯥꯏꯂꯦꯟ ꯃꯆꯥ 38 ꯐꯥꯖꯤꯟꯕꯗ ꯅꯠꯇꯅ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯈꯣꯏ 93ꯁꯨ ꯍꯥꯠꯇꯣꯛꯈꯤ ꯃꯔꯛꯁꯤꯗ ꯒꯖꯥꯗ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯏꯖꯔꯦꯂꯤ ꯃꯤꯂꯤꯇꯔꯤ ꯕꯣꯗꯤ ꯀꯣꯒꯥꯠꯅ ꯔꯥꯐꯥꯒꯤ ꯀ꯭ꯔꯣꯁꯤꯡ ꯍꯥꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯁꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ EUꯒꯤ ꯃꯤꯁꯟ ꯑꯃꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯦꯂꯦꯁꯇꯤꯅꯤꯌꯟꯁꯤꯡꯅ ꯒꯖꯥ ꯊꯥꯗꯣꯛꯂꯒ ꯏꯖꯤꯞꯇ ꯆꯠꯈꯤꯕ ꯌꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤꯒꯤꯗꯃꯛ ꯏꯖꯔꯦꯜꯅ ꯏꯖꯤꯞꯇ ꯈꯨꯠꯁꯝꯅꯔꯒ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯔꯤ ꯒꯖꯥ ꯊꯥꯗꯣꯛꯆꯔꯒꯦ ꯍꯥꯏꯕ ꯃꯤꯁꯤꯡ ꯏꯖꯔꯦꯂꯤ ꯁꯦꯀꯨꯔꯤꯇꯤꯒꯤ ꯑꯌꯥꯕ ꯗꯔꯀꯥꯔ ꯇꯥꯒꯅꯤ ꯍꯥꯏꯅꯁꯨ ꯀꯣꯒꯥꯠꯅ ꯍꯥꯏꯈꯤ ꯄꯦꯂꯦꯁꯇꯤꯅꯤꯌꯟꯁꯤꯡ ꯀꯌꯥ ꯌꯥꯝꯅ ꯂꯧꯁꯤꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯏꯖꯤꯞꯅ ꯑꯌꯥꯕ ꯄꯤꯔꯤꯕ ꯃꯈꯩ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯄꯨꯝꯅꯃꯛꯅ ꯒꯖꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯒꯅꯤ ꯑꯃꯁꯨꯡ ꯔꯥꯐꯥ ꯀ꯭ꯔꯣꯁꯤꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇ꯭ꯔꯤꯉꯩꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯅ ꯂꯣꯖꯤꯁꯇꯤꯛꯀꯤ ꯁꯤꯟ ꯂꯥꯡꯕ ꯈꯔꯗꯤ ꯇꯧꯈꯤꯒꯅꯤ ꯍꯥꯏꯅ ꯏꯖꯔꯦꯂꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤ